Sina Laimayum numit manganigi manungda changjarakkadabani. Masa yonthokpada natana miyoi kayagi ikai khumnaba manghalibi Sina Laimayum numit manganigi manungda lupta changjarakkadabani haina KCP PWG MC Unification gi PRO chingkhai nganbrana thadorakpa cherol amana phongdorakli. Cherol asina hai refugee kuki singna satharakpa langi saithengna kanglei khunai de sufam nompham khangdana leiringai cheraksida selgidama kanglei gi nupi obi kharana kanglei khunai bu mangnana bu honaribasi hakchina lawi. Sel kharagidamak nupi obisingi yamna section thamnariba masabu karisu leitaba mawongda lon amadi phone na yonbata natana masuk naiba miyoi kayagi ikai khumnaba mangnaba honabada Sina Laimayum su yaurukpasi tasengna yamna laibak thibani. Mamang taktagi lupna yengba yaba yenglabasu masagi ide yaujaba lisat sajat ama oina social media da hakchang uthoksiduna kanglei khunaibu karisu leitana khanba amadi handakta Manipur Legislative Assembly Speaker oriba saknairaba politician amada aranba oidaba khudam changdam piba ngamdaba thokdok amaga mari leinana social media da viral oirkibi Sina Laimayum ngasidagi numit manganigi manungda lupta changjarakkadabani. Karigumba changjaraktaba tarbadi mahaki imung manungi miyoi singa loinana Manipur da chahi manga leiba yahanda Madi akan bercerak pinin bagi thabak paikhalak piyai. Masuk nairaba politician ama Delhi gi Asok Hotel da laiminaki amasung lupa lak ama pirami haina sandokhraba matungda thawdok adu lising ani kun humdoi kun marigi mamangda masakhangdaba miyoi kharana haihan khibani haina amuk sengdoraki.